ngasi chathaki ba assembly mi from the demand for grant taret ki apun percent from lupa koti lising ani chama kuntra manga lakh marfuni thoi lising kun house ta yena belaitana pass tawkre Jenims to sterilize linen cloth late tabana operation tawkide haina pauche da phone ba adu aranba pauni media singna verify tawraga pau ibina ba chief minister na appeal tawrakli Mitai bo ST list chalhalu have demand the bike rally ama imphal da chatkre demand ta sigi mayok leba national amati political parties sing boycott tawduna lok sabha mikhal da vote piroi hairi Ziribam district ki amata ngairaba Ziribam sub jail narak mongsong marakta mapu pandabaga pangkhak oiduna leire Amasung Indian Air Force ki wing commander Abhinandan Maraybakta sinarang na bahagzing waga border da Europe tuna leire maru oiba document loisina bohana bada matam thengthana India da khud sinarangba yari मैं खरमजरी अदम नियंगबिरिब इम्पैक्ट न्यूज ने आई खांगनबम थोइनो हेनबे हौजे पुंजा से फावुगी मरुइब पाउसिंग मियाम द पिजरी मणिपुर लेजिस्लेटिव असेंबली गी चाथरिब सेशन गी ngasi निपान चनब निमित्ता डिमांड फॉर ग्रांट्स टरेट के अपन सेनफम लुपा कोटी लिसिंग चाम कुंट्रा मंगा लाख मरफुनी थोइग लिसिंग कुन हाउस ना येना बलैतना पास तौख्रे ngasi पास तौखिब डिमांड सिंग अदुदी डिमांड नंबर 4A Revenue Stamps and Registration de Lupa Koti Chamani Funithoi Lak Marfu Nipan Lising Humpumanga Demand number 5 Finance Department ki Lupa Koti Lisingama Chatret Nifumanga Lak Kuntaru Lising Nifumari Demand number 25 Youth Affairs and Sports Department ki Lupa Koti Humputaruk Lak Nifumari Galising Nifunipan Demand number 28 State Excise to Lupa Koti Taramathoi Lag Marfumathoi Lising Marfuhumdoi Demand 29 Sales Tax Other Taxes Duties on Commodities and Services to Lupa Koti Taret Lag Nifutaruk Lising Humpu Nithoi Demand number 43 Horticulture and Soil Conservation de Lupa Koti Chamaga Ama Lag Humfumanga Lising Humbudra Nithoi Amadi Demand number 45 Tourism de Lupa Koti Humpu Lak Kun Nipanga Lising Nifutarukni. Finance Minister Gi Thausapuriba Deputy Chief Minister Yumnam Joy Kumar na move Tokiba demand taret atuda demand number 45 Tourism natana lemhoriba demand taruk makta opposition gi maike deki thangkalakiba policy cut sing hantoklaba matungda apun basenfa masi yenaba laitana pass tokibani. Demand number 4 Land Revenue Stamps and Registration and District Administration da policy cut thangalakiba opposition MLA and Loken amadi Marilenaba Revenue Minister Karam Shyamgi marakta akanba mongda awai akum taunaki policy cut ki manung chana nambol AC ki Naurem Uttarakhanda Sericulture Department na English singamaga chamapan marfudra nipan dagi project kaya paikhatuna laklaba lam ekar taratare 10 में Tarit Mari Asi Block Development Office Sagani Hariba Maram Chade Thorang Asigidamak Mari Lenaba MLA ga Tanaramdaba Laibak Tibani Haina Opposition MLA Lokena Fongtoki Nakalamaram the Revenue Minister na Block Development Office Sanabagi Lampi Kibalite Spot the Chetana Loisang Sabada Ayaba Pigadabalite Official Oina Loisang Asigi Damak File Pikalakibasu Late Haina Fongtoki अदुगी मथक्तन साइड ऑनरेबल मिनिस्टर ना क्वाइटगी चौबा हाउस दो ओइदबम गम ngange ट्रांसफर पोस्टिंग तोबदो आईडी राइटी की अदु अदा नदर लॉटरी का तोवे नहान दा आइना उनबदना सुमाइ तोबुना लाका ना अरि बे लौथोर तोवेना हाइरिम अदुगा नसी हाउस ना अम ngange ट्रांसपेरेंसी लैबा लैतबदुगी वाफम दोदी अखोई नियम चुमना तौरिगै दे दम ट्रांसपेरेंसी सिदि दम लैबा पोनी अयाम फुलफिल लोइना आई तहन्ना बहना जगे मतेंग पांगजगे प्रजा की इंटरेस्ट वोट काबिरकबनिना अदोग्याम मयामदो लमदो पीबीगेना खनबा तारगदे ऑनरेबल मिनिस्टर का समिनबा कांद करी कायबा लैगे ससे अइन हौगदब्राबा अदुन मरम चाबरा सादब्रदि इसिनाव यमिनरगा पियु हायरगदि कसु कायदिबा अदु सोम अइन हौगदबनि न तौरगा लेरगदि ऑनरेबल लम भंगबदा वागनिबो
lamsi magi adu yaw de pi de ba ka kaya ko nang pham de chok pi du bu adom da di to bi la kano sidai ngam ai gi nate honorable minister na ngang duna personally ngang ba et pi ba ya to pi ba ngam go na rule na to pam nang ko honorable minister so honorable members of the election rule na to the pi to ngam pote nang na te ai amukta ani mangta election bi wai kam tai jage please ang election bi Haukiba February kuntareta Jennings sterilized linen cloth leitabana maram oiduna operation tawkide haina pauche da funkibadu aranba pauni hospital asida sterilized linen cloth ki awat palaite haina Chief Minister Nongthombam Biren ngasi house ta thamkre ngasi chathakiba Manipur Legislative Assembly mifam the leader of the house Chief Minister Biren na statement ama thamladuna hai Case asigi matangda inquiry ama chatharaba matungda hospital asida sterilized linen cloth ki awat palaite haiba asi khangbangamle mahangna hai tha asigi kuntareta Jennings emergency surgery taramok leikhi patient oiriba RK Herozit ki case asi appendix oiba maramna patient party gi maikidagi mahaki operation asi thuna tohaningki Adubu numit adugi operation tawgadabagi serial list asi hanadagi semkiba maramna Herozit ki operation tawgadaba serial asi thengna takibani maduna maram oiduna patient party gi maikidagi Herozit asi discharge tawbiro haibadagi mahaki operation adu tawkhidabani hospital asida sterilized linen cloth leitabagi operation tawkhidabanatte maram aduna media nasu pau iba matamda pau adu verify tawduna ibiyu haina CM na house da thamki Chief Minister gi Haksel gi tengbang CMHT gi khudong chaba sing asi fawba Lanai Hospital sing da phangbalai 3 haibagi report lakbalai te haina Health Minister L Jayant Kumar na Manipur Legislative Assembly gi house ta thamkre ngasi chathakiba Assembly mifam gi wahang pahong gi matamda opposition gi MLA Okram Henry na hangkiba wahangda Health Minister na wafam asi pakhum oina thamkibani Jayant Kumar na CMHT Janariba Lanai gi Hospital sing da lenga ki maikedagi lupa lakh Chatret Taramapan Galising ni Fumangagi Senfam Pithoktana pending the lady scheme asigi oina lupa koti kun haptuna fun thadong naba aruiba tangkak the lady fun asi hek thadok lakpaga pandur lairiba senfam sing pithok lagani haike wahang pahongi matamda MLA Fazur Rahimna Diane Harness scheme gi chada tara thabak lausan bagi thamliba asi hengatpa yaroidra haina hangkiba wahangda Chief Minister N Birena lenga ki lotion khuding makta scheme asigi makada lotion fam thokpagi thamliba chada adudagi hengatpagi wafam leite haina phongtokhi Chief Minister na makata na scheme adugi makada application listing ahumga kunmapan tharakhiba leirabasu hanagi chada tara lotion bagi chanabi adumak chathakigani Nauna thabak thiriba lairik ningthina hairaba naharol singda khudong chaba pidaba yadabadagi hengatabani haina house ta thamki Rims Hospital da nongmai kapagi thogdok ta mioi ama sokle nongmai na panbadagi soklaba mioi adugi maming thogdam chinglemba chahi kunipan apokpa ingocha kawi Imphal West District ki manung chana leiba haibongpok pi dagine Hauzek Rims Hospital da laikan aduna leire nongmai na panbadagi soklaba chinglemba na hai mahak masamak mahaki nupi gi angang unabaga mari leinana ngarang numidang pung mapan makhairom tabada ising darkar lei hairakpadagi hospital manung da ising piba changbada khanghaudana mahaki oi thangba makhut ki khudang da nongmaina palakpani hairi ai rimsta ai nupi delivery tawbagi cheba lakpani ado rang je pung mapan makhai ungta badai da rimsung dagi sing khrawat le na pisalo na changba ado ising pisan changbajida manungda hek get changmak paisida ising pisalingai da nupa ama tholaga nongmai kapthorokpadagi ai khudang da palapa Huidrom awang lekai da leiba ningombam pikpi amadi ningombam mandada ichamgi hanagi president Nongthombam Rajendrana mama macha gi anida selgi oiba tengbang pikre ngasi Nongthombam Rajendrana luchingtuna social welfare department ki child welfare officer L Dhaneshona luchingba official team amana ningombam pikpi amadi mandagi phibam yengsan khibane loinana Athuba matamda hauzik leiriba lengak asina mama macha anigi yum saragani amadi Chief Minister gi sotharaba singi tengbang gi makhada mama macha anida tha khudingi lupa lesing amachamnga phanghalagani haina Rajendrana phongtokhi Chief Minister gi Haksel gi tengbang gi makhada health card su piragani hairi
Panba yabadi Impact News na Ningombam Pikpi amadi Mandana Chahi Tara Hena Kai amadi Makhada Yamna Mawung Maril Tadana Lady Haina Akanaba News Sama Semduna Lengak amadi Mari Lenaba Department Kipungning Jingston Kibani. ꯑꯩꯈꯣꯏꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯁꯥ ꯑꯃꯈꯛ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯁꯤ ꯑꯣꯏꯔꯝꯃꯦꯅ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤꯁꯦꯀꯣ ꯅꯣꯡꯃ ꯈꯛꯇꯪ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯀꯥꯟꯗ ꯅꯣꯡꯃ ꯈꯛꯇꯪ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯒ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯨꯗ ꯑꯃꯨꯛꯇꯪ ꯆꯠꯄꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯒꯗꯤ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯏꯝꯄꯦꯛꯅ ꯃꯌꯥꯝꯅ ꯇꯧꯔꯀꯥꯟꯗ ꯂꯩꯀꯥꯏꯗꯁꯨ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯏꯂꯦꯛꯇꯦꯗ ꯄꯥꯔꯁꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯊꯣꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯣꯁꯥꯏꯇꯤꯒꯤ ꯊꯣꯛꯄꯅꯤꯅ ꯁꯤꯒꯨꯝꯕꯁꯦ ꯈꯤꯇꯪ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯃꯍꯩ ꯆꯥꯎꯒꯗ꯭ꯔꯥ ꯑꯦꯅꯤ ꯐꯦꯁꯇꯤꯚꯦꯜꯒꯤꯅꯤ ꯍꯥꯏꯔꯒꯗꯤ ꯒ꯭ꯔꯨꯞꯁꯦ ꯊꯣꯛꯑꯀꯥꯟꯗ ꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯂꯥꯛꯑꯅꯤ ꯂꯩꯀꯥꯏ ꯍꯨꯝꯅ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯁꯇꯝꯒꯤ ꯑꯣꯏꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯍꯥꯏꯔꯁꯦ ꯂꯩꯀꯥꯏꯁꯦ ꯇ꯭ꯔꯨꯀꯥ ꯄꯨꯖꯥꯒꯤꯅꯤ ꯂꯣꯏ ꯃꯥꯡꯊꯣꯛꯑꯦꯕ ꯑꯦꯅꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯇꯝ ꯃꯥꯡꯊꯣꯛꯏꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯤꯠ ꯇꯥꯡꯂꯕ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯣꯏꯒꯁꯨ ꯅꯣꯡꯃ ꯈꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯅꯣꯡꯃꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯊꯣꯛꯄꯤꯔꯒ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯣꯟꯁꯤ Mitai Maitai bu Scheduled Tribe List Chalhalu Haiba Pauzil Puba Bike Rally among Ngasi Imphal City da Chatkre. Rally adu Scheduled Tribe Demand Committee Manipur ki General Secretary L. Lukendro na Thangmei Bandalaiba Ima Khontokhanbi Mamangdagi Lamthakibane. Rally aduna Naurem Thong, Kwaketel, Hairangoi Thong, Kanchipur, Singjamai, Kongba, Wangkai, Lamlong, Hingang, Koirengei Fauduna Khabam Lamkai Yorubamatung Lamthapamda Amuk Lamthungpam Oiki. aduna lamdam sida laibiriba nuksijaraba ahallaman imaibel marum mapang satra naharol khwai khuding bakna ekoi lakadoriba nongmaijing numita chachagadoriba sigumlaba miyamgi oiba wakat khongchatse masida saruk yabiu loinana lamdam sigi tungi mitei gi oiba natana manipuri oiba chupa phirep ko lemina si maramdi maitai na mut kharkanda lamdam sida khundamini ba yelhomi singse mase hingdana lehoroi aduna lamdam sida lairiba yelhomi mayam hingnaba honabada hingbada maitai haibase tangai fadana kanba mathoktai maitai ese Hingba Mathoktai have a Wafumdo, Wakalondo, Madu Sen Tagona Biraga, Haidiba, Rally se Tangi Rally se, Miam Saruya Biu have. Nakalamarom the list Asida Chandanaba Honabagi Mayok Labor National, Amadi Regional Political Party Kudingma boycott Taubagaloinana, Lok Sabha Mikal the vote P the Bagi Kongjang Changsangani Haina, Scheduled Tribe Demand Committee Manipur, STD CM Nachik Silvarol Tamlakli. Loinana, Lakriba Lok Sabha Mikal Mamangda Manipur Lengangna, Maitai Mitaibu ST Olhanaba centered a recommendation Thanaba Sukhangalakli. Thangmaiban Ima Khontokhanbi Gold Pangtokiba Paumir Singa Unabada Loop Asiki coordinating body ki convener Lystrom Romes Nahai Thasigi Ahum the Chatkadoriba Miamgi Kongchat Assis Sem Sabaloide. Kongchat Manung Amadi Mipamgi Kananenaba Manungda Lalolitik Tauriba Yauna Miam na Sintalepi Duna Saruk Yabiu Haina Apple Tauke. North East India da masagi ngaklo leitaba furup asi Maitai Mitai khaktangairabani. Masi khangna Manipur lengangna athubada mitieng changduna Maitai Mitaibu Scheduled Tribe List channanaba honadrabadi akanba ihau kaya lakpa yai haiki. Paliba lengaksina masi haujifawa recommendation thabi da bahibase Mitaibu the saying na magi phangphom thokpa right se pibida banena ikoi lawi. Lakadoriba parliament elections gi mamangda Karigumba, Ekogi recommendation say, Ekoi Tabi the Batargadi. Tongan Bab, Makalgi campaign, Amagaluina Nikoi, political party, BJP Buero, Congress Buero, any XYZ, Manipur Labour political party, Pundamakse, Masi boycott Torpaya, Kongjangjibu support the Wiba, Ekogi Miamdo, Ekogi Mitation do, Adung Loba, Sigi Mayok Labour political party Singdo Madu, Ekoi, both Tata the Nabagi, Ekoi, Mokoi the board Peter Nabagi, campaign Yauna Akan Mokongjan Ekoi, Jansalakani. Guru Tarun Kumar Foundation Imphal na chahi khudingi piba Guru Tarun Kumar Samman handak chahi gi oina su tongan ba oza ohum de pikre. Uripo Kangchup Rota Leba Chorus Prefecture gi Shrine Playhouse tangasi pangthoki ba thoram amada ikai khumnaba adu utkibane. Guru Tarun Kumar Samman Fangkraba Natta Sankirtana gi oza ahumadudi Pungi oza Saugaizam Thanel Jolomgi oza Elangbam Chaubhal amadi Isaigi oza Langpoglakpam Lakpatini. Macha Chanu Kakchingna Chahi Amamam Kalaga Yantokpa Macha Chanu Korirol Mana Lising Ani Tramapan Ahanba Oina Saknai Rabi Aibi National Awardee Kangembam Ibetonda Lantoklagani
ꯃꯅꯥ ꯑꯁꯤ ꯆꯠꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 19ꯗ ꯄꯥꯡꯊꯣꯛꯀꯗꯕ 18 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯂꯥꯟꯊꯣꯛꯀꯅꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:50 9:09 ꯐꯥꯎꯕ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯂꯝꯕꯤꯒꯤ ꯍꯤꯟꯗꯨ ꯍꯣꯇꯦꯜꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯐꯥꯎꯕ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ꯄꯥꯔꯀꯤꯡꯒꯤ ꯁꯥꯏꯠ ꯑꯅꯤꯃꯛꯇ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁꯄꯤ ꯑꯣꯄꯔꯦꯁꯟ ꯑꯔꯤꯕꯝ ꯘꯅश्याम ꯁꯔꯃꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯠꯊꯈꯤꯕꯅꯤ꯫ ꯊꯤꯍꯨꯝꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ 512ꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯈꯤ꯫ ꯃꯗꯨꯗ ꯃꯁꯥꯒꯤ ꯁꯛꯇꯥꯛꯆꯦ ꯌꯥꯎꯗꯕ ꯃꯤꯑꯣꯏ 10 ꯐꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯅꯕ ꯁꯤटी पुलिस स्टेशन दा सिनखरे हारी। थंगाल बाजार अमदी नगामपाल की जलाल क्रॉसिंग दगिना खोयाथोंग फाउबदसु ngasi nungthil pung 3:90 dagi 4:10 फाउबा इम्फाल वेस्ट कमांडो टीम न थीहुंबगी थबक चथखि। थीहुंबा अदुदा मफम अदुगी मियोय चामरी 38 की वेरिफिकेशन चथखिबगा लोइनना मियोय 13 मसागी सक्ताकचे याउदबगी फागतखिबगा लोइनना मखाताबा वाहंग पाहोंग चथनबा सिटी पुलिस स्टेशन दा सिनखरे हारी। स्टेट असिदा लेरिबा इन्वेस्टर्स सिंग द स्टॉक मार्केटिंग याउना तोंगान बहिरम कयादा खंगननबा पांदमदा सेमिनार अमा ngasi चिंगमेरोंग द लेबा होटल क्लासिक ग्रांडे दा पांगथोखरे। सेमिनार अदु एश्योर एसेट एडवाइजरी प्राइवेट लिमिटेड AAA ना IIFL CDSL अमसुंग HDFC AMC गा खुदसमनरगा पांगथोकपने। ngasi ki thoramada IIFL gi research head Sanjeev Basin, HDFC AMC gi representative Sunil Bhandari amasung Aragya Mazumdar na resource person oina wangangki। स्टॉक मार्केट की ट्रेनिंग म्यूचुअल फंड अरे अतोप वेराइटीज ऑफ इन्वेस्टमेंट की कनो इन्वेस्टमेंट वर्ल्ड लोन कवर तौर से सेमिनार से पब्लिक मैम इन्वेस्ट तौर कई कम कम एवेन्यूद कई इन्वेस्ट तौर हेन मोद रिटर्न फंगनी इन्वेस्टमेंट एवेन्यू से इंडिया गवर्नमेंट की मखाद रेगुलेटरी बॉडी की मखाद लापरा है नॉलेज फंगनब एवरी नुक एंड कॉर्नर मणिपुर लेनबी सूबी सेमिनार से सिंजबनी मोर देन 500 to 600 plus another 6-7 months सोनबी सिलकनी। मणिपुर लेजिस्लेटिव की ओइबा अतई पाव खरामो। मणिपुर असेंबली की ngasi की सेशन प्राइवेट मेंबर्स रेजोल्यूशन की तांककता सिटीजनशिप अमेंडमेंट बिल अमदी मसिगा मानबा बिल अमता पुथोक्तनबा अमता ओइना तक्सिनसी हाइबा ऑपोजिशन मंगा की वाफम हयेंगी मिफमदा लीगल एक्सपर्ट सिंग याउना खनगदौरी। ऑपोजिशन एमएलए के गोविंदास DD Thaisi, Dr. Taltolian Amo, K.H. Joykisan, Amadi K. Ranjit na Pukhalakpa wafam asigi observation oina opposition leader O Ibubina opposition ruling haiba thamdana nauna lakadaba center lengak amadi election code of conduct ki mamangda bill asi ordinance oina puthoktanaba amata oina center da taksin si haiba wafam phongtokhi। wafam asigi pakhum house ki leaders Chief Minister N. Birena बिल असी पास तौबा नत्रगा तौदबगी मतंगदा मणिपुर लेजिस्लेटिव असेंबली ना वारेप लौबगी अथॉरिटी नत्ते। बिल असी नौना पुथोक्तुना चनरगलबा तारबसु मणिपुरदा चना हंदन बा हाइबा लेंगाकी फिरेप ngasisu होंगद्री हाइना फुंगतोखे। लोइनना राज्य सभा दा पास तौखिद्रबा अमदी चही असिगी जुन 3 दा चनबा लोइरगदबा बिल असी अमुक हना चननबा होनरकनी हाइबा असी ओइथोक्ते। राज्य सभा ना पास तौखिद्रबा बिल अमगिदमा रेजोल्यूशन लौगदरिबा असी करिनो बिल अदु हिंगलिब्रा हाइबा वाफम थमखे। नाकल अनिगी मरक्ता मसा मसागी ओइबा वाफम सिंग पुखनरक्तुना यासनबा पुरक्पा ngamdaba असिदगी हयेंगी मिफमदा नाकल अनिगी ओइबा लीगल एक्सपर्ट सिंग पुरक्नदुना मखाताना खननबा स्पीकरना वारेप लौखि।
Matang swai break kama lawjage break ki matungda Jiribam district ke amata ngairaba Jiribam sub jail narak mongsong marakta mapu pandabaga pangkhak oiduna leibagi paw amadi Manipur amasung malimgi tongan ba ipaw sing puduna laksage Impact News Meeting taduna lebio. Imphal Urban Cooperative Bank ki Administrator ge Thausupuriba Cooperative Society ki Registrar Armstrong Pame amadi RO gi Thaudang Puriba Cooperative Department ki Assistant Registrar T Pradip Kumar gi aranba thawongna bank asigi thabak leptuna leire athuba matamda bank asigi Board of Director khanabagi mikhal pangthoktuna bank asi mahosagum ningthina chalai hananaba Manipur lenga ki mari lenaba authority na meeting changbiu haina Imphal Urban Cooperative Bank ki High Power Committee ki President Konsam Sarat Kumar na thamlakli Khoyathongda Paumi Singa unaba amada Konsam Sarat Kumar na hai Imphal Urban Cooperative Bank ki oina Board of Director leiraktaba chahi mari pharakle Bank asi ningthina chalainaba Board of Director leitabadagi bank asigi shareholders singna elected board khannanaba haiduna taksinduna Manipur High Court ta case ama file tawba phawba laikre adubu bank asigi administrator gi thawpuriba registrar cooperative society amadi Board of Director Mikhal Pangthokpagi mapung oiba thaudang lauriba assistant registrar cooperative society na aranba mongda order kaya thokchanduna bank asida mamangdagi leiriba pending case singdagi anoba case langnana babaton tawduna leire hairi Hojik bank asi aruba phibamda leire bank asi puriba general manager deputy general manager amadi assistant general manager leitre board of director lehnaba amasung hojik leiriba RCS Manipurna administrator or tarabadi bank asigi laibak kari orkadagi haibasi shareholder singna singi akiba phangi mari leinaba authority singna shareholder singsida athuba matamda sing board of director leibinaba honabiwana hajani Imphal Municipal Corporation gi ayaba yaudana Khwaramban Kaithel gi ngari gali da leiriba dukan pareng gi maningda shutter panduna maning thong phanana ba honarami haiduna ngarang IMC gi opposition kangbu amana mafam aduda thabak suramba sing lephan khiba amadi palamba shutter sing phaktok lambada gi thawongbu yaningda ba phongtoktuna ngasi ngari gali gi dukan sing thong londuna khongjang changsankre dukan famba singna makoida ngari yoliba mafam sing asi masagi pataleni loinana ima kaithel sabada makoi gi lamtang khai ama hena lengakna losin khrabani madugi compensation auzi fawba pidana thamli haikhe loinana ngari gali gi dukan sing asi lengakna sabiramba matamda ventilator na chingba amata phatlamde masigi mathakta dukan sing asigi maningda phatta haudi kaya langsilakpa amadi miyamna mapan thokchenbana Laina layong kaya thopagi machaksu oiri haina phongtorakhe Maringom da khona dukan sigi thong phatchaga dagi honeba singjida thongi thombaga de adigi khuju khala khare phaktana mon pobigre aduna masi kalin tha werpam matamnina dukan di pamatamda akoigi samjona habda government sabiru podase dukan plone sabibone dum masi di yum lupa yengi ingon gumne ba aidi without ventilator maning da adi khada wa amata yaude aduna kalin tha di kamai tan masi da dukan di phamaga po yo mangam doira imai pen khaidin kariba mayam sina apan tokin dana sulaptuna ko imbaning di pham gamdre adigi amora kai gi bora mayam paile ri masi thadi bida ta ju philla laga yembira ba yagani Hawkiba February 23 pangthokiba kosem naloba physics subject ki question da asoiba kaya yaubana mahiroi sing da pukning hantha hanana ba machak ohele haina all coaching students union gi president Ronald Sogaijamna union asigi office ta pangthokpa pawgi mifam amada phongtokre Ronald na makha taraduna hai hauzi pangthokliba class 12 exam asida mahiroi lising kunga chatret kontramathoi science subject ta exam tharibani athuba matamda asoiba sing asi sengtokpiu hairi Pakistan na phazan duna leiriba Indian Air Force ki pilot wing commander Abhinandan Varthaman India da khutsinarang ba hauzi Punjab ki waga border da yauraktuna leire adumainama hauzi maki oina India da khutsinabagi mathau taba che changsing loishinna ba honabada matam khara thengthana India da khutsinarakba yana leire Pakistan na thadorakadoriba pilot Abhinandan Losinabagi damak Indian Air Force ki makok thongbo official sing yawba kangbu ama waga atari joint check post hana na ngaiduna leirabani
Air Force ki kangbu da natana ayuk angan badagi checkpoint aduda mahaki imung manungi miyoy sing yauna miyamna mahakpu ongnanaba ngaiduna leinari. India gi maikaidagi waga border da security ki akan bachaksal thorang sing lokhatpaga loinana pamdaba thodok sing thoktanaba mikupna hum singna ngaksel ki thabak lokhatli. Hawzik sanabagi pau. Taret suba MVCA T20 cricket tournament LCCC Lilong Chazing amadi YWC Langtabal ani mai pakre. Ngasi ayuk Langtabal Public Ground Manipur Veteran Cricket Association sinduna chathariba tournament asige ani suba likta tos ngamkiba betting hana sanakiba DSU Kwakaitel match ki apiva over kun yaudana over taratret ka ball ahumda wicket taramak turaga run humbudra lauki. Match asigi ani suba betting sanakiba LCCC Lilong Chazing na over taraga ball mari da wicket mari khak turaga run humbudra mathoi lauduna match asi wicket tarukta mai pakpangamki. Tournament asigi ngasi nungtil sanakiba ahum suba liktana YWC Langtabal na tos ngamduna betting hana sanakiba match asigi apiva over kunda wicket taret turaga run chamaga kun mathoi laubangamki. Masigi paukumda match asigi ani suba betting sanakiba Napsa Kha Imphal na match ki abiva over kunda wicket nipan turaga supnagi run marfudra mathoi khak lauduna match asi run kuntrada maithiba nangki. Tim taret na saruk yaduna chatharakliba tournament asigi hayeng sanagadaba mari suba likta Model Club Chingamakha amadi Cyclone Thangmibanga Manga suba liktana Napsa Kha Imphal amasung Chem Khagempali anina lambat tongnaragani. District Youth Affairs and Sports Office Imphal East Nasinduna Khelo India Sports for Peace and Development Committee Makhada Chahi Taramari ki Makhada Laiba Nupa Machagi Football Tournament Hayengdege Kumalampak Sports Complex ki Artificial Turf Ground da Pangthok Bahuragani. Loinana Chahi Taramari amadi tara taret ki manung Laiba Nupa Macha amasung Nupi Machagi fencing tournament na tha asigi ahumdagi Imphal East ki manung Chanalaiba Khongman John 4 da sanaragani hari. Haina Imphal East District ki DYASO na thadurok pachirol amana khangalakli. Free Progress Academy ki kunmapan lag suba annual Inter House Sports Meet 2019 ngasi kwanthozam kangjaibungda haudokre. Ngasi ki Sports Meet ki thoram aduda International Peace and Social Advancement IPSA ki President K Kunjarasna haudokhibani. Chess masana asibu yokhanaba pandamda Manipur Chess Association gi makhada Imphal West District ki uripokta leiba Imphal West District Chess Association ki office ta angang singgi oiba coaching center ama hangtokre. Coaching center hangtokpagi thoramda Manipur Chess Association ki life member A Mohindro Sarmana hai chess hairiba masana asi Manipur danatana atopa North East ki state amatta ningthina sanaba haite. Masana asida state asidagi apaba sanaroi kaya thokre adubu chayenaba leibadagi masana asi haukiba chahi lising ani taruk mayeng tarakpagi fibam da leiriba asi laibak thibani haike. 2006 tagi hojik phawbusi pura siruraba dugumnaba game amani ngasidi akhoi Manipur Chess Association se amuhana Manipur government sakhang biduna handakta register cooperative of society mingoina panjarawda am strong pamena election notification thoktana district mayam si pullaga handakta inong Manipur Chess Association ama sembi badagi hojikti huina manguraba dugumba masana si amuhana malemda saktak nanabagi pandamda hariba masana si hingananaba pandamda coaching asi dokjabani adubo hoji athubada national gi under 12 ki under 15 gi under 19 gi hariba tournament sing sisu thananaba sem saba lojere. Ahanba BBM Memorial Trophy Veteran Football Tournament ta BSAI thangmaiban mai pakre. United Veteran Football Association Manipur gi meeting makhada Imphal East Veteran Football Association na sinduna Laikhidraba S Brazabidhu amadi W Mohindro ani buning singba oina tournament asi pangthokpani. Ngasi SWC Nungoi gi sanabungda sanakiba tournament asiki ahum subilikta TBSFA Tobung Khok amadi TRVSA Malom anina panzel ani chanaduna match asi draw chatke. Tournament asiki ngasi sanakiba mari suba liktana VSAI thangmaibanna FBFA uyum pokpo panzel ani sinoda maithiba pibangamke.
ꯆꯠꯊꯔꯤꯕ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟट ꯑꯁꯤꯗ ꯇꯤꯝ 9ꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯌꯦꯡ ꯇꯣꯔꯅꯥꯃꯦꯟट ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯂꯤग ꯃꯦꯆ 2 ꯁꯥꯟꯅꯔꯒꯅꯤ Taret suba let Koizam Yaima Memorial Veteran Football Tournament ta tapasa tobung khok mai pakre ngasi akam pataleba 11 Star Sporting Union gi sanabung da sanakiba tournament asigi taramanga suba league ta tapasa tobung khokna BFC Team B Singjamai Kagwabu Panjal Marisinoda maithiba pibangamki Akampat Veteran Football Association na sinduna chathariba football tournament asida team 13 na saruk yari hayeng makha taba match sani sanaragani Nipusuba National Masters Athletics Championship da saruk yakiba amadi manamathum phanglakraba sanaroi sing opogi thoram ama pangthokre RCC coaches amadi athletics singna sindna opogi thoram adu ngasi Khuman Lampak Sports Complex ki main stadium da pangthokhi ngasi okliba sanaroi sing aduna chatliba chahi asigi February 5 dagi 10 faubada Andhra Pradesh ki Guntur da pangthokiba Nipusuba National Masters Athletics Championship Aduda nupa sanaroi taret na tongan ba athletics ki masana da gold medal taret silver medal ahum ga loina na bronze medal ama phanglakhiba ga loina na nupi sanaroi taruk na tongan ba athletics ki masana singda gold medal kun silver medal mari aduga bronze medal mari lobangam khibane khogi aina hajesine laibak katna changi ba mafam sida khogi VIP sing family sing Manamurtaga Laga Moi walking Chalam by Tanajaviaduna, Aina, Ayamba, instruction Pijabani, RCC car Yavdana, Ratobina, RCC car, I see Tatro Kilopasam, Lupasam, I say no for French, like the Sam Takona, but they were in the Kopin Tabana. Adu Cartoon Pyraga, is it Amada, says Changa Hanabi, anywhere in India, you can I don't chang any chang of the Dum Pashai Pasam than Hajari, but Tatro Kilopasam is actually was necessary. Iroy dress na tabi happy nga sila chong thaba hai ro ai adu gi min adani kai tor ko samna de football sana bi yeng bi le kai de football sana ba khudai ge sela ge sana ba yaw su maring mara ko no ai de ba yaw adu ne track shoot sela ga sida chen chong me am sida so yeng da ahal chu ro han ni na mo na swam ngam ba ga di akhoi su ga dong mo de no kai Arab the bulletin asigi headlines amun namyam da thamzari Ngasi chathaki ba assembly mifam the demand for grant taret ki apun basen fam lupa koti lising ani chama kuntra manga lakh marfini thoi gi lising kun house re yena balaitana pass tawkre Jenims sterilized linen cloth leitabana operation tawkide haina pauche the phonkiba du aranba pauni media singna verify tawraga pau ibina ba chief minister na appeal tawrakli Mitai Maitai Boys list chalhalu haiba demand the bike rally ama Imphal di chatkre demand asigi mayok leba national amadi political parties sing boycott tawtuna Lok Sabha mikhal da vote piroi hairi Ziribam district ki amatang araba Ziribam sub jail narak mongsong marakta mapu pandabaga pangkhak oiduna leire Amasung Indian Air Force ki Wing Commander Abhinandan Maraybakta sinarang na bahagzig waga border da Europe tuna leire maruiba document loisin na bahona bada matam thengthana India da khud sinarang bayari